Impact TV na sandok chaba Khangminashi Manipur miyeng tabiri ba kwai punampu ahan ba maktada ranina melbam na taram na ukchaba galoy na khurumjari ngasi khoina puduna lakchuri ba misak asi iramdangi mai pupirakhraba Federation Kam 100 kg gi bronze medal phanglakhraba Melson nomai kapanga unabai tanjadu mayam dei longjage ahan ba maktada Melson bu taram na ukchari mayam khurumjari Melson akhoi wari shi maka satha jingoi mangoina na ko Melson gi khoi achievement phangba mikuptane kari phaugi haibdo amtang khangjaninge sidi haibda ngamro haitare haidi isade chin haibda watlani haitare singna sugi matik nungai haraumbandana idi pi bu ta thokre haitare haidi pi dusu nungai bagi harau bagi pi ko aidi aseng maragadi aidi stage su kappe adi matungda mu halaga jong kappe haida haraumbandana ko jeng jeng isagi haidi kakamai si chin na phongdok padi ngamro phongdok pangamda ya ichil matik nungai haitare aduga sigi credit se kana do pininge aigi credit se singnara dai family da aduga aigi babai spininge moi family plus pining haitare okay credit se ado akhoi gi impact tv gi viewers mayam da Melson se kana no haiba se mapum phana mutang satak pi hoi ai Melson no make upum ai se nimom thungjau dai ne haitare aigi babai ming se gojendra no make upum aduga ai ma pukpi aigi masina no make upum ong beloidang adai ai khoi china ohum sui ada ai iton ton bane aduga aigi yamba se bopendro no make upum aduga ani subani jimika ma aduga ohum subani last ne ai haitare Melson no make upum ado akhoi gi si nataba isa je hauji haujik ne gano je khoi gym gumba sumba khoi bronze medal mayam phang pasina taba atopa hauji hauji isa makse kari karai da schooling or college se to biri habda ai graduation losan jare haitare graduation lor matung de 2016 de sana ba hobane sing bagidi de hauji graduation lor matung da gym da dum ayamba focus tawre haitare gym doina focus tawre ba professional gym do onjale haitare okay ai je ado gym do onjan bire ko ado angang oiringa de hauna khoi gi sigi field ji da lake na dum khalak pra kamai to tasingna sum mami sami ade khambadi boige da but sumaina contest thokani adagi isa sumaina ga professional inchang kani kai de ai Tazaru di haitare sing haga 2016 sana hore 2018 da professional inchang bana haitare 2018 da ai han ba Mr Asia trial pi bani Mr Asia trial pi bu kanda select torokte aduga 2018 gi December haitare Mr Manipur dai contest hoye adu kanda silver medal lowe junior gi ko 75 plus haitare okay adu marak thattori ko adu sigi Federation Kam gi sigi bronze medal sing natana atopa medal mayam so phalangani na khanjai ko sikari karamba chahida phangi adu kari no habdum tang haibi hoi aigi SF torok 2018 da horpane 2018 da hojiki hariba medal lore ko adu next 2020 da Mr Manipur junior Mr Manipur 600 plus da gold medal lowe adu heck next sahi 2020 hatar 19 mathang 20 hatar ko 2020 da junior Mr India mung lore adu 75 plus da category da gold medal ne 2021 je corona is mam lebu da lepur hatar 2020 da amu lakpan hatar 2020 da mu federation cup ke bronze medal lower hatar haidi mathang khoi gi prize di dum lawra khreba ko so jam bi bra ha ga so ina yum na su yam harawangani na khanje adu yum gi support se kamai taw yam tang hangjani support pi full support ne seng har ga de moi yaw dra ga de ai gi sungam moi adu moi na full support to bi ba gi ai sumaina si yo ngam ne hatar adu isagi khoi mental tong na ba fit oina bhona badane chaba thak pa si jo wat pa ya bana te ko adu sigi matang da di kana na yengjan bi adu isana tong cha hoi chaba se hoi ai gi family ai ima adu khoi le be te ma hoi che adu moi me amna komna chana bi haitare contest me agi khoi je isana sema ngamak ta ta miyam yori haitare adu moi ne me amna komna chana bi bagi adi moi le bagi ai je ngam bane seng har ga di ndo moi ju khang nge dating morom ji sum tora me moi je aina gram kya chai adagi leidana dakar no mo dakar color ji kya no khono moi phajna kumna khange no ma da jaga da ba posak se ada seng ha ga di moi leibagi ni yam ngai jai wa imung manung su thagat chari ko adu Melson khoi gi smaina Federation Kam yaw ba matam da ne khoi gi Manipur dagi mi kya mukti participate tawi hoi akhoi gi player se mi 13 haitare adu official mi ani mo yawe plon mi 13
ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ 16 ꯅꯦꯕꯀꯣ ꯑꯗꯣ ꯑꯥꯗ ꯌꯧ ꯃꯇꯝꯗ ꯑꯗꯨꯒꯤ ꯒꯤ environment ꯁꯦ ꯀꯃꯥꯏ ꯇꯧꯏ ꯌꯧꯗ꯭ꯔꯤꯉꯩꯗꯤ ꯌꯥꯝ ꯋꯥꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯧꯗ꯭ꯔꯤꯉꯩꯗꯤ ꯌꯥꯝ ꯌꯧꯔ ꯃꯇꯨꯡꯗ ꯂꯣꯏ ꯀꯥꯎꯔꯦ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤ ꯖꯔꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯗ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯆꯠꯄꯗ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯆꯠꯄ ꯀꯥꯟꯁꯦ ꯑꯩꯁꯦ ꯖꯔꯅꯤ ꯆꯠꯄꯁꯦ ꯌꯥꯗꯦꯕ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯚꯣꯃꯤꯇꯤꯡ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯗꯣ ꯁꯤꯒꯤ ꯂꯝꯕꯤꯗ ꯁꯤꯀꯤꯝ ꯆꯠꯄ ꯁꯤꯀꯤꯝ ꯒꯦꯡꯇꯣꯛ ꯆꯠꯄꯁꯤꯗ ꯄꯨꯔꯥ ꯆꯤꯡꯒꯤ ꯂꯝꯕꯤꯅꯦꯕ ꯑꯗꯨꯗ ꯑꯩꯁꯦ ꯄꯨꯔꯥ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯔꯦꯕ ꯏꯁꯥꯅ ꯊꯦꯛꯄ ꯈꯣꯠꯄ ꯊꯦꯛꯄ ꯃꯌꯥꯝꯁꯨ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯂꯥꯛꯄꯅꯤꯅ ꯏꯁꯥꯗꯁꯨ ꯍꯩꯅꯗꯕ ꯐꯥꯎꯋꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯗꯗꯥꯁꯦ ꯑꯩꯒꯤ ꯗꯗꯥꯁꯦ ꯑꯩꯒꯤꯁꯨ ꯃꯥꯒ ꯆꯠꯃꯤꯟꯅꯕꯅꯦ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯌꯔ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯧꯔ ꯃꯇꯨꯡꯗꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯍꯣꯏ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯖꯔꯅꯤ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤ ꯏꯁꯥꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯁꯤꯗꯤ ꯑꯣꯟ ꯄꯣꯀꯦꯠꯇ ꯇꯥꯔꯦ ꯑꯣꯟ ꯏꯁꯥ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤꯀꯣ ꯏꯁꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤ ꯆꯠꯄꯗꯁꯨ ꯋꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯐꯪꯉꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯦꯜꯁꯟ ꯑꯩꯈꯣꯏ ꯁꯤꯕꯨ ꯇꯥꯅ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯒ꯭ꯔꯨꯝ ꯇꯧꯕ ꯑꯃ ꯆꯪꯉꯝꯒꯅꯤ ꯄꯨꯡ ꯀꯌꯥꯗꯅ ꯀꯌꯥꯕꯨꯛ ꯇꯧꯏ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤꯗꯤ 8 ꯑꯋꯥꯔꯁꯀꯨꯝꯕ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯆꯥꯎꯔꯥꯛꯄ 8 ꯑꯋꯥꯔꯁꯀꯨꯝꯕ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯑꯩ ꯀꯥꯔꯗꯤꯌꯣꯒꯨꯝꯕ ꯇꯧꯔ ꯃꯇꯨꯡꯗ 5:30ꯗ ꯑꯩꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯥꯟꯅꯕ ꯍꯧꯕꯅꯦꯕ ꯄꯨꯡ 9ꯗꯩ ꯁꯥꯟꯅꯍꯧꯋꯦ 9ꯗꯩꯅ ꯄꯨꯡ 11:30 ꯄꯨꯡ 12:30 ꯁꯥꯟꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯡ 4ꯗꯩ ꯁꯥꯟꯅꯕꯁꯨ ꯌꯥꯎꯋꯦ 4ꯗꯩꯅ ꯄꯨꯡ 9ꯐꯥꯎ ꯁꯥꯟꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯕꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒ ꯖꯁ ꯆꯥꯎꯔꯥꯛꯄ 8 ꯑꯋꯥꯔꯁꯀꯨꯝꯕꯗꯤ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯑꯣꯀꯦ ꯈꯟꯕꯗ 8 ꯑꯋꯥꯔꯁ ꯀꯣ ꯑꯗꯨꯒ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯍꯦꯟꯅ ꯄꯨꯡꯁꯦ ꯍꯦꯟꯒꯠꯄ꯭ꯔꯥ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯦꯛꯁꯜꯂꯀꯥꯟꯗꯗꯤ ꯄꯣꯖꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝ ꯌꯧꯔꯛꯑꯦ ꯑꯣꯀꯦ ꯄꯣꯖꯤꯡꯁꯦ ꯀꯟꯇꯦꯁ ꯁꯥꯟꯅꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯣꯖꯤꯡ ꯑꯌꯥꯝꯕ ꯄꯣꯖꯤꯡꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯀꯩꯀꯥꯗ ꯁꯦꯝꯗꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯗ ꯍꯦꯟꯒꯠꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯃꯔꯛꯇ ꯋꯥꯔꯛꯄ ꯀꯩꯀꯥ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯑꯦꯔꯥꯎꯟ 8 ꯑꯋꯥꯔꯁꯇꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯏꯁꯥꯅ ꯈꯟꯖꯕꯗ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯃꯇꯝꯗꯅꯦ ꯏꯁꯥꯁꯦ ꯑꯦꯆꯤꯞꯃꯦꯟ ꯐꯪꯕꯗꯤ ꯌꯥꯎꯈ꯭ꯔꯕ ꯏꯔꯝꯗꯝꯒꯤ ꯑꯣꯏꯅ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯍꯥꯏꯁꯦ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗꯣ ꯉꯥꯏꯔꯦ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯑꯩ ꯑꯗꯨꯗꯒꯤ ꯑꯩ ꯊꯣꯛꯇ꯭ꯔꯤ ꯑꯗꯣ ꯍꯟꯗꯛꯁꯤꯅ 2020 ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯅꯦꯁꯅꯦꯜꯒꯤ ꯆꯠꯄꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯅꯦ ꯑꯥꯎꯠꯁꯥꯏꯠꯀꯤ ꯈꯦꯠꯅꯕꯁꯦ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯐꯤꯜꯁꯤꯁꯨ ꯑꯗꯣ ꯀꯩꯗ ꯈꯦꯠꯅꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯑꯁꯣꯝꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯇꯐ ꯑꯣꯏꯔꯛꯑꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯥꯛꯄꯁꯦ ꯈꯤꯇꯪ ꯇꯐ ꯑꯣꯏꯔꯛꯑꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯀꯩꯀꯥ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯍꯥꯟꯅꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯁꯥꯔꯚꯤꯁ ꯀꯩꯀꯥ ꯌꯥꯎꯗꯕꯅꯤꯅ ꯈꯤꯇꯪ ꯁꯣꯝꯗꯁꯨ ꯂꯨꯏꯌꯦꯕꯀꯣ ꯂꯨꯁꯨ ꯂꯨꯏ ꯕꯠ ꯑꯗꯣ ꯈꯤꯇꯪ ꯑꯃꯨꯛ ꯁꯦꯟꯅ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯣꯝꯒ ꯌꯦꯡꯅꯔꯀꯥꯟꯗꯗꯤ ꯑꯗꯨꯒ ꯑꯁꯣꯝꯒꯤꯗꯨꯗꯤ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯍꯣꯏ ꯄꯨꯟꯁꯤꯜꯂꯛꯄꯗꯣꯀꯣ ꯁꯦꯟ ꯄꯨꯟꯁꯤꯜꯂꯛꯄꯅꯤꯅ ꯈꯤꯇꯪ ꯂꯨꯏ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯃꯅꯁꯨ ꯑꯗꯨꯝ ꯇꯥꯅꯤꯡꯉꯝꯗꯣꯏꯅꯤꯀꯣ ꯍꯣꯏ 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 ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯦꯂꯦꯟꯖꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯒꯅꯤꯅ ꯆꯦꯂꯦꯟꯖꯁꯦ ꯈꯟꯖꯩꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯃꯦꯜꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯔꯥꯏꯠꯁꯦ ꯃꯆꯨꯗ ꯍꯥꯏꯔꯒꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯋꯥꯏꯠꯀ ꯕ꯭ꯂꯦꯛꯀ ꯋꯥꯏꯠꯀ ꯕ꯭ꯂꯦꯛꯀ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯤꯝꯗꯪ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯍꯣꯕꯤꯁꯦ ꯀꯩ ꯑꯣꯏ ꯁꯨꯝ ꯄꯦꯟꯇꯤꯡꯒꯨꯝꯕ ꯈꯔ ꯇꯧꯋꯦ ꯑꯣꯀꯦ ꯑꯗꯨꯒ ꯒꯦꯝꯒꯨꯝꯕ ꯈꯔꯁꯨ ꯁꯥꯟꯅꯩ ꯂꯣꯏꯔꯦ ꯁꯤꯗ ꯍꯣꯕꯤ ꯏꯁꯩꯒꯨꯝꯕꯗꯤ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯦꯕꯀꯣ ꯏꯁꯩꯁꯨ ꯇꯥꯏ ꯍꯣꯏ ꯏꯁꯩꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯁꯤꯡꯒꯔꯁꯦ ꯀꯅꯥꯅꯣ ꯍꯣꯏ ꯁꯣꯔꯤ ꯁꯦꯟꯖꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯁꯣꯔꯤ ꯅꯨꯡꯉꯥꯏ ꯁꯦꯟꯖꯝ ꯃꯥꯒꯤ ꯏꯁꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯣꯔꯤ ꯁꯦꯟꯖꯝꯗꯒꯤ ꯏꯁꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯏꯗꯤ ꯉꯪꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯉꯥꯊꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯏꯅꯥꯛꯇ ꯐꯝꯂꯤꯕꯣꯏ ꯈꯜꯂꯨꯔꯦ ꯌꯥꯔꯅꯤ ꯌꯥꯝ ꯍꯩꯀꯣ ꯏꯁꯩꯁꯨ ꯑꯗꯣ ꯃꯦꯜꯁꯟ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯁꯨ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯄꯨꯟꯁꯤꯁꯦ ꯍꯥꯏꯗꯤ ꯑꯋꯥꯕꯗꯁꯨ ꯑꯩꯅ ꯊꯦꯡꯅꯔꯝꯒꯅꯤꯅ ꯈꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯤꯀꯨꯞꯁꯦ ꯀꯔꯝꯕ ꯃꯤꯀꯨꯞꯅꯣ ꯋꯥꯕꯗꯤ ꯀꯟꯇꯦꯁ ꯁꯤꯖꯟꯁꯦ ꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯋꯥꯈꯤꯕ ꯍꯥꯏꯔꯒꯗꯤ 2018ꯗ ꯑꯍꯥꯟꯕ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯊꯣꯛꯄꯁꯦ ꯑꯁꯤꯗꯤ ꯑꯩ ꯀꯟꯇꯦꯁꯁꯦ ꯍꯌꯦꯡꯅꯦ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯁ ꯍꯌꯦꯡꯁꯤꯗ ꯑꯍꯤꯡꯁꯤꯗ ꯑꯩ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯋꯦꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯑꯩ ꯃꯤꯡꯖꯦꯜ ꯀꯥꯏꯔꯤ ꯑꯩ ꯇꯨꯁꯟꯈꯤꯕꯒꯤꯀꯣ ꯁꯤꯟꯗꯦ ꯇꯪꯒꯤ ꯑꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯆꯍꯤꯗꯨꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯁꯨꯝ ꯇꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯩꯁꯨ ꯑꯋꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯆꯍꯤꯗꯨꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯒ ꯑꯩ ꯀꯟꯇꯦꯁ ꯐꯥꯎꯕꯗ ꯊꯣꯛꯄ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯈꯜꯂꯦꯕ ꯀꯟꯇꯦꯁ ꯄꯨꯡ 2-3 ꯑꯗꯥꯏ ꯌꯧꯔꯝꯒꯅꯤ ꯑꯍꯤꯡꯒꯤ ꯑꯗꯨꯗ ꯑꯩ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯥꯔꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯗꯗꯥ ꯑꯩꯒꯤ ꯏꯃꯥ ꯃꯣꯏ ꯄꯨꯂꯞ ꯁꯦꯟꯅꯕꯤꯕꯒꯤ ꯑꯩ ꯉꯝꯃꯦꯕ ꯑꯗꯨꯒ
ꯑꯗꯨ ꯆꯍꯤꯗꯨꯗꯤ ꯑꯁ ꯑꯩ ꯋꯥꯔꯦ ꯇꯁꯦꯡꯅ ꯋꯥꯒꯤꯕ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯜ ꯃꯌꯥꯝ ꯐꯪꯕ ꯃꯤꯀꯨꯞꯇꯨꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯁꯨ ꯈꯟꯖꯩ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯅꯀꯣ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯁꯨ ꯈꯟꯖꯩ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯅꯣꯛꯄ ꯑꯩꯈꯣꯏ ꯃꯥꯅ ꯅꯣꯛꯑꯒ ꯂꯩꯖꯕꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯏꯁꯥꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯎꯔ ꯂꯩꯔꯝꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯣꯛꯑ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯣꯐꯤꯒꯨꯝꯕ ꯄꯨꯔ ꯂꯥꯛꯑꯒꯁꯨ ꯑꯗꯩ ꯑꯩꯅ ꯀꯩꯅꯣꯝꯃ ꯄꯥꯎ ꯅꯨꯡꯉꯥꯏ ꯑꯃ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯃꯤꯅꯣꯛꯁꯤꯅ ꯍꯦꯟꯅ ꯚꯦꯂꯨ ꯂꯩꯕꯗꯣꯀꯣ ꯑꯗꯨꯅ ꯍꯦꯟꯅꯁꯨ ꯂꯨꯝꯅ ꯑꯩꯗꯤ ꯂꯧꯖꯕꯀꯣ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯎꯔꯗꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯏꯁꯥꯒꯤ ꯑꯦꯆꯤꯞꯃꯦꯟ ꯀꯌꯥ ꯑꯃ ꯂꯩꯔꯨꯔꯒꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯠꯇ ꯄꯤ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯤ ꯇꯥꯕ ꯍꯥꯏꯁꯤꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯎꯅꯤꯡꯗꯦꯀꯣ ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦ ꯃꯦꯜꯁꯟꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯁꯨ ꯑꯗꯨꯝ ꯄꯨꯔꯛꯄꯁꯨ ꯉꯝꯕ ꯑꯣꯏꯕꯤꯌꯨꯅꯁꯨ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯜꯁꯟꯒꯤ ꯑꯇꯣꯞꯄ ꯀꯩ ꯄ꯭ꯂꯥꯅꯤꯡ ꯂꯩꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯑꯩ ꯄ꯭ꯂꯥꯟꯁꯦ ꯂꯩ ꯍꯥꯏꯔꯒꯁꯨ ꯑꯩꯁꯦ ꯍꯥꯏꯗꯣꯛꯄꯁꯦ ꯀꯌꯥ ꯍꯥꯏꯗꯣꯛꯀꯟꯗꯦ ꯃꯤꯉꯣꯟꯗ ꯊꯕꯛꯗꯣ ꯑꯗꯨꯝ ꯎꯠꯀꯦꯅ ꯑꯗꯨꯝ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯎꯠꯁꯨ ꯎꯠꯂꯦ ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯗ ꯌꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯒꯤ ꯃꯈꯥꯗ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯃꯤꯁꯇꯔ ꯋꯥꯔꯜ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯊꯣꯛꯀꯦꯗꯤ ꯈꯜꯂꯦ ꯑꯗꯨ ꯀꯔꯝꯕ ꯏꯁꯣꯔꯅ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯑꯗꯨꯁꯨ ꯈꯪꯗ꯭ꯔꯤ ꯁꯣꯏꯗꯅꯁꯨ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯅꯁꯨ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯇ꯭ꯔꯦꯅꯤꯡꯁꯨ ꯍꯦꯟꯅ ꯍꯦꯜꯂꯛꯀꯅꯤꯅꯁꯨ ꯈꯟꯖꯩꯀꯣ ꯍꯥꯏꯕꯗꯤ ꯃꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀꯥꯏꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯈꯤꯇꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯣꯏꯔꯛꯀꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯥꯟꯅꯒꯤ ꯇꯥꯏꯃꯤꯡꯗ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯂꯥꯏꯠ ꯑꯣꯏꯊꯣꯛꯑꯦ ꯀꯗꯦꯁꯀꯤ ꯂꯣꯏꯈꯤꯕꯒꯤ ꯕ꯭ꯔꯦꯛ ꯈꯤꯇꯪ ꯊꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤꯁꯇꯔ ꯋꯥꯔꯜꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯃꯤꯁꯇꯔ ꯋꯥꯔꯜꯗꯤ ꯑꯩ ꯊꯣꯛꯀꯦꯗꯤ ꯈꯜꯂꯦ ꯑꯣꯛꯇꯣꯕꯔꯗ ꯂꯩꯕꯅꯦ ꯃꯤꯁꯇꯔ ꯋꯥꯔꯜꯁꯦ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟ ꯇ꯭ꯔꯥꯌꯦꯜꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯦꯗ ꯇꯧꯅꯤ ꯍꯥꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯑꯩ ꯃꯤꯁꯇꯔ ꯋꯥꯔꯜꯒꯤꯗꯃꯛꯇ ꯑꯗꯨꯝ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯦꯅ ꯈꯜꯂꯦ ꯁꯣꯏꯗꯅꯁꯨ ꯑꯗꯨꯝ ꯁꯦꯝ ꯁꯥꯕꯁꯦ ꯍꯧꯕꯤꯔꯣꯅꯁꯨ ꯍꯥꯏꯖꯔꯤꯀꯣ ꯏꯔꯝꯗꯝꯒꯤ ꯃꯥꯏ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯃꯥꯏꯗ ꯄꯨꯕꯤꯔꯛꯄꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯦꯡꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯅꯤ ꯍꯥꯏꯖꯒꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯔꯀꯥꯔꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤ ꯕꯣꯔꯗꯔ ꯂꯥꯏꯟ ꯈꯤꯇꯪ ꯐꯖꯅ ꯀꯨꯞꯅ ꯌꯦꯡꯍꯟꯅꯤꯡꯉꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯒꯦꯝꯅꯦ ꯑꯗꯨꯒ ꯏꯁꯄꯣꯔꯠꯁ ꯑꯌꯥꯝꯕ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯆꯪꯉꯤꯕ ꯁ꯭ꯇꯦꯖ ꯌꯧꯅ ꯍꯣꯠꯅꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔꯗ ꯑꯣꯏꯁꯨ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯦ ꯑꯅꯝꯕꯅꯗꯤ ꯌꯥꯝꯅ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯐꯦꯃꯤꯂꯤꯁꯦ ꯍꯥꯏ ꯐꯦꯃꯤꯂꯤ ꯑꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯂꯩꯖꯗꯕꯅ ꯍꯦꯟꯅ ꯃꯄꯨꯡ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅꯁꯨ ꯍꯥꯏꯗꯤ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯤꯕꯅꯦꯕꯀꯣ ꯁꯣꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤꯅꯁꯨ ꯈꯟꯖꯩꯀꯣ ꯃꯦꯜꯁꯟ ꯑꯩꯈꯣꯏꯒꯤ 2019ꯗ ꯏꯁꯥꯁꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ 75 kg ꯑꯕꯞꯀꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯈꯤ ꯑꯃꯗꯤ ꯄꯣꯖꯔꯒꯤ ꯐ꯭ꯂꯦꯛꯁꯤ ꯁ꯭ꯇ꯭ꯔꯣꯡ ꯍꯥꯏꯕꯒꯤ ꯁꯤꯒꯤꯁꯨ ꯃꯦꯗꯜꯁꯦ ꯐꯪꯂꯛꯈꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯖꯨꯅꯤꯌꯔ ꯃꯤꯁ ꯃꯅꯤꯄꯨꯔ ꯖꯨꯅꯤꯌꯔ ꯃꯤꯁ 2019 ꯒꯣꯜ ꯃꯦꯗꯜ ꯂꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯃꯤꯁꯇꯔ ꯐ꯭ꯂꯦꯛꯁꯤ ꯁ꯭ꯇ꯭ꯔꯣꯡ ꯍꯥꯏꯁꯦ ꯕꯦꯁ ꯄꯣꯖꯔ ꯈꯟꯕꯅꯤ ꯑꯗ ꯕꯦꯁ ꯄꯣꯖꯔ ꯈꯟꯕꯁꯤꯗ ꯄꯣꯖꯤꯡ ꯅꯨꯡ ꯍꯥꯏꯗꯤ ꯈꯔ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯟꯕꯗꯨꯗ ꯑꯩ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯅꯦ 75 ꯑꯕꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯄꯥꯡꯊꯣꯛꯄꯁꯤ ꯀꯗꯥꯏꯗ ꯄꯥꯡꯊꯣꯛꯀꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ 2022ꯗ 2020ꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯇꯥꯏꯇꯜꯁꯨ ꯑꯃꯨꯛ ꯂꯧꯔꯛꯈꯤꯀꯣ ꯍꯥꯏꯗꯤ 75 kgꯒꯤ ꯑꯕꯞꯇ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯀꯔꯤ ꯂꯝꯗ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯁꯦ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯦ 75 ꯑꯕꯞ ꯍꯥꯏꯁꯦ ꯑꯩ ꯋꯦꯠꯁꯦ ꯑꯁꯦꯡꯕꯒꯤꯗꯤ 75 ꯑꯕꯞ ꯂꯥꯛꯄꯅꯦꯕ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗꯤ ꯖꯨꯅꯤꯌꯔꯒꯨꯝꯕ ꯀꯦꯇꯥꯒꯣꯔꯤꯗꯗꯤ 75 ꯑꯕꯞꯁꯦ ꯑꯣꯄꯟ ꯑꯣꯏꯌꯦꯕꯀꯣ ꯑꯣꯄꯟ ꯑꯣꯏꯕꯁꯤꯗ ꯑꯣꯄꯟꯗ ꯇꯥꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯋꯦꯠꯁꯦ 2019ꯗ ꯋꯦꯠ 80ꯒ 3 ꯃꯌꯥ ꯂꯩ 19ꯗ 83ꯗ 75 ꯄ꯭ꯂꯁ ꯂꯥꯛꯑꯦꯀꯣ ꯑꯗ ꯅꯦꯛꯁ ꯖꯨꯅꯤꯌꯔ ꯂꯩꯕꯅꯤꯅ ꯑꯗꯨꯗ 75 ꯄ꯭ꯂꯁ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗꯅ 87 kgꯅꯦꯕ ꯑꯩꯅ ꯊꯣꯛꯈ꯭ꯔꯤꯗꯣ ꯑꯗꯨꯒ 75 ꯄ꯭ꯂꯁ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗ ꯅꯦꯛꯁꯇꯗꯤ ꯑꯗꯨꯝ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯄꯣꯊꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯦꯜꯁꯟ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯁꯟꯒꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 100 kgꯒꯤ ꯑꯣꯏꯀꯣ ꯁꯤ
75 kg plus dagi 75 kg adagi 100 kg yaurpa khoi weight se khara adum marak sida chenari ko si kamai to maintain to maintain to wai je sanabdi lep ta bina chaw thap chang nai banina ado masal gain torok pani hai tare masal gain ai marak se da khara amu gap lai thuri hadi khara junk food char ko tran kha tau gre bai se soidena corona matam se orangani khanji ko sa pra hadi pra relax lai gre ba aduga corona khara nem drak pa timing se dieting dong se ushla pani bai se du matam dra ai aseng bagi di weight se corona ma dong da weight se 112 kg lai bani ba aseng bagi di 112 kg da tam tam dieting tam tam kuin sum drop bagi trial da pi badi 104 kg da ai trial pi ba miss akoi ge Manipur ge trial pi ba se de matung da ai asom da na 100 category da thok pane ada around ai je 2020 dagin na 2022 gi marak sida ai weight se kg ji khra hikalam bu male kham da ko hadi 87 dagin na 100 kg la pai ji ai masal gen ne lak pani na adi chabada taurira natra kamai to chabad ne chabada su oi adu mata sanaba ju lep tragadi du masal gen tore hai tare kari guma sanada taragadi effect la ga dong sal gen kana le ro sanaba chang nai ba du ga saw matam chang nai chaba asi me dakar oi hai tare koi ki si sports de hai tare aduga corona matam dadi dum gym je chapi bra kamai tawge si practice gym je akhoi yum ne royal gym hai tare gym je adum chang nai chanai adum chanab de lepte da ai ge baba na phana ai phana kumne chana bi bane kai yum ne na habi ko royal gym je adu royal gym ji dagi dum haurak pra isa je atopa gym join tawgi bagadi yaugra haur ai gym de dum chi gym de dum akhoi gym yum de dum chanare hai tare gym chana pada hoi marak ta ai gi sigi ai gi yot ki kitang facility kitang wat kitang yaw pot matam am yaw e dum kan da ai to ba gym khaka matik matik chap yaw e adu hojik ti khoi khulai se amu mapalam de chele gym je chel ma hojik ti dum settle on tor le ai ta adu isagi trainer se si kanano haidi kyam trainer se soidan lengani na khanji ko adu mi se kaya no aduga amatang la haidu trainer ha ga kai baba ai tare ai oja di akhoi baba ne hai tare baba na ai je par kum na sene bi adu akhoi yam se dada su ai gi adum ai popuna yam se na zum kum na sene bi mabani na ni ai gi aseng bai trainer oja haidi oja guru je isagi apokpa se yam baga ne oi gre ba ko adu corona matam dadi pung kya muk sana ke sana mo se corona manung dadi kya thoina wo sanadre adu kai ni gym ju ka shem ko pato we ba flooring to ko pa ma khoi lebak na to me gym yum je gym je adu do kulai kano wa chen du na lebak to bu ya dam ni na flooring to ko pa mam to we adu matam thabok si ga chile adu matam do khara chang nai gidre adu ga corona ka top tham tung da ne mai na kan sana bo howis hadi adu yung timing sum na ra ko sana khat le aduga akhoi gi baba na shu linkhat pi bra akhoi gi royal gym se ka baba linkhat pi bra 1977 dagi 19 kya dagi 77 dagi ko adu mi se adum lak pra kamai tong hoi hojik mi cham ya sanarang ko ni na khale mi je dum lep tra lai hojik present oina akhoi gi gym sanari myam lady ko moi dagi akhoi gi winning ba akhoi gi juniors mai na Melson gum na winning ba myam soidar su yarang gani na khanje ko adu Melson khatak oi gi bra atopa mi ga di lai gra ba akhoi gi medal phang ba leyam gan to be state ki oina di yam lai gra do hatak ta kantia se tok pani na kui grip ni na hoji hatak ki budi kitang moi kitang kan to hai tar junior le hai tar do ga state ki oina di moi ji medal loi lore da Mr Manipur da thoki bani na third tab yawe goal lo yawe do ga ayam adum achieve to hai tar goal ji haini player mark te dum yaw grebe achievement phang ba myam se ko Melson khatang na tana ko ado baba sina khwai di men ne haidi credit suma hoda loi pi be yare ko ai daga baba ga da ko ado Melson wari shisham nungari Melson gum na oining ba koi gi hawgalak ni ba naha mayam am lai ni ko makhoi da Melson na pinning ba message khatang pi bi hoi pizza game ai sports player oma oi targa di injury je tum torkani ba do mayam si injury torkan hek to thokpa ama to ye mayam chanai bi oina injury tor sana bi yadre le thoi dum sei chu dum excuse thi ki ba dum chi to hon janing de sing haraga di ado sports player oi tar kitang khama kala ninge do matam sang na consistency ai tare ko sang na nam chat flow am chat ninge sana bada ado ga hard work ma tak tare
ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯥꯅꯀꯣ discipline amzu ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯦ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ every field ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯗꯔꯀꯥꯔ ꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜꯁꯟꯅ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯑꯃ ꯆꯤꯜꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯦꯜꯁꯟꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯥꯏꯀꯣ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤꯁꯨ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ 이사는 간절히 뻗도 마이 박비우 하이나수 위스터 저리 하이나 아두가 임팩트 비부수 하닝할 때 다가도 송독 저리 이렇게 Khangminashi Manipur mieng tabiri ba khwai punamak te ngasi gi oinadi myam punamak te kaina ba thang jari pinavirasi